Miss PAODAM yam kitabri sing utam kuma norem na tan mok sebolin ra ngasigi meroiba pau pijari. Kunmari suba the Great June Uprising Unity Day 2025 from the Lebak Miam Kuding Sinta Lepidana Saru Yavinaba Observation Committee Mike Degi Fondorly. International Archives Day Thorum Pangtokre. Ising supang pangdaba khul amabu jal jivan mission gi makhada ising phangale haribasi angakba amani haina anal naga students union gi maike degi fondorli loinana Uttar Pradesh ki district Taramari da akan banori nuksit amadi brajataba gi thodokta miyoi kunga manga laikidre hauzik mapunga paw lobidasi Kunmari suba the Great June Uprising Unity Day 2025 gi thorum lakliba June 19 da pangthokna sem sawa khuding mak loire leibak miam khuding na numit asida sintha lepiduna Manipuri saktam kanna bohona da thawaina pontha pi khraba thobusingi mafamda haikat lekat tambada saruk yabiu haina observation committee gi maike dagi fondorkli ngasi kekrupata leiba tingi thodokta laikhidraba athobusingi khubamda handak pangthokadariba kungamari suba The Great June Uprising Unity Day ki thorong mari leinana pawmising da unaba amada observation committee ki chairman Faidoicham Nandona hai amuko amada USM ani na punna semba observation committee na sahi khuding gi pangthokna lakpagum kumsi sahi ge oina su The Great June Uprising Day Unity Day ki thoram pangthokna sem saba loire ingkumja lising ni ga supna kunga mathoi da Bangkok Declaration haina khangnaba India lengak amadi NS CNIM na peace talk ki wari sanabada without territorial limit haiba wahai yoksilakpadagi mayokta Manipur miyam na yaning daba phongdok labasu India lengak na tasinadana lerakpadagi haunarubat naidana miyam na khongjang sangsinbada miyoi kya laikhidraba athobusing adubu ningsingduna juntra nipanda athobusing asigi leitafam oiriba kekrupata ningsing thorum pangthoktuna ikai khumnabu uttuna lakli Thormasi Manipurda Pundaminariba Kanagumba Amagi Mayokta Pangthokpa Natte Himinariba Ikoi Kudingmaki Marakta India Lengang na Kaibung Talna was Celibasi Yaning de Haibagi Utpani Ngasi su Atobu Kayana Tawai Katuna Manipur Kananaba Honabduna Laklabasu India Lengang na Lepalitana Manipur Macheta and Tugainaba Honari Haike Magna Mahagna Hai Atobus Singda Haikat Lakat Tamduna ikai khumna wutpa khaktanatana makhoina lauramba thorang adu ningsingduna Manipur thugainaba singnar khudingma thengnagani haibadu utminnaba mathau tai ngasi phawda thengkhang kaya da India lengak na Manipur thugainaba honaklabasu Manipur thugai ngamdana lakli handak pangthokadariba kungamari suba the Great June Uprising Unity Day gi thoramasida Manipur miyamna athobusingi mafamda tawdraba yadraba ithau amani khanduna ikai khumnaba Udminasi Numit Asida Sahi Kudingi Pangtokuna Lakpagum Kumsi Sahi Wenasu Kegrupata blood donation ama Pangtokani Hydra blood donation ki thoram Asida Sumiam Saruk Yabiu Loina Manipurgi Saktam da Similar Kudimak Ekoi Kudingmak na Amatoina Leminaduna Tengaminasi Hainasu Mahagna Fondok Na Hingli Makai Akanba Pitibiki force Samo Garavaki force anyway in Manipur to Gana Honotagadi Akoi Tawai Pamudana Akoi Adam Iripak Irimdangi Manipur Pun Mastam with the Makata Tabak Todun Lakini Lahini Haibedo Madu Sahi Kudingi and the Hona Mukaju Wari Blogeraga Isane Tona Hapsaribene at the Madumanasu Nasi Pawada Tenkankada Amarunda Observation Committee Vice Chairman YK Dhirena Pamusinga Unaba Aduda Mari Lainana Hai Manipuri Apuni Saktam Kanabahona Tawaina Ponta Pikraba Tobusingi Mafamda Ikai Kumnaba Utmin Naduna Lakliba Jun Trainpanda Pangtu Kadarba Thromasida Hikat Lakat Taminasi Amadi Pundaminaniba Yellow Medagi Lamina Laba Furu Kuding Magnasu Taudraba Yadraba Itodang Amani Kanduna Thorum Asida Saruk Yabiu Loinana Atobusing the Ikai Kunaba Utpa Numit Asida Leba Miam Kuding Magna Sinta Lepiduna Hikat Lakat Tambada Saruk Yaminaduna Mapung Pawa Throm Ama Wahenbada Todang Lomina Say Amadi Jun 18 Gi Maru Waiba Say Kambiduna Numit Asida Harau Kumai Kuding Maksu Lep Yuhaina Apil Torkli Ringi Hikat Lakat Tamba Thoromasi Puna Saruk Yaminaduna Apunma Manipur Kunaema Sakana Bohona Badai Kogi Tamui the Fauriba
wakololsing aduga loinana thobusing dingo pamda haikat laikat taminasi haiba wafam chorobishin committee gi maikebagi thamjage aduna hairiba numira si ekoina maruina lauribudi karigino har kanda ekoina manipur haiba irei pagasida leiminariba kangluk purup koigi ningsing ba thokti matamdagi leiminaraba kangluk purup singasa masina apunba khunai ma sakana bahona badai koigi oiba iramda masi kaiba yaroina changchin kiba adumlaba athobusing ado ningsing ba haibasi ekoigi khunai sigi tawfadraba dumlaba thogai amani Coordinating Committee on Manipur Integrity COCOMI na handak Air India Flight A171 kaibda thawai thakrabi lamdam sigi naha oiribi Komrai Latpam Nganthoi Sarma thawal amadi namnun them Singson Imphal gi all Lambulen dagi housingna Kangpukpida laikrabi anigi thawai yaudraba haksangna lamdam asida porokpada miyam punamangna cooperation pibinaba appeal tarokli COCOMI gi convener IPR subcommittee na thadrok parcel amana hai haukiba tang traga nithoida London gi Gatwick ta paigadaba Air India flight A1171 ase Gujarat ki Ahmedabad ta kai khiba da lamdam asidagi ki crew member oibi nganthoi amadi namlung them singson anisu yaw khibra COCOMI na thamoi sokna nuaitaba phongdrok lei Housing Makoyani Haksang Masak Kangdung about DNA test story Masi Sarana Pung Humdang Nitoi Sangi Hyderabad DNA identification process Silordi Makoi Haksang Manipur Soy and Port Lagani Maramasina Makoi Tawaya Haksang Sing Impal Airport Porokpada Lamdam Masida Lady Ba Civil Society Organization Local Club Sing Youth Body Sing Amadi Section Kudingi Miam Pung Pana Sogot Mindantuna Makoi Haksang Lobuda Amadi Imung Manung Sinaduna Arubi Matum Pangtok Pada Mateng Pangvinaba COCOMI na appeal Tarok Day Loinana State Government Amadi Marilainaba Administrative Authorities Sing the Su Haksang Sing Aswangam Yaudana Pazana Mayum Mayumda Yohun Kibanaba Yohun Kinabada Darka Labor Torang Puno Paikut Pinabasu Puning Sing Silatly Manipur College Kaksing Department of Anthropology na Senduna International Archives Day Thoram ngasi Kaksing Waidi Punjab Polumda Leba College asida pangthokre Thamadu Dr. Okram Rudrababu Principal Manipur College Kaksing and Durjoy Vice Principal Manipur College Kaksing amasung P Memory Head of Department Anthropology Manipur College na mathangsina athoiba mithung akana mithung amasung thormapu oina saruk yaki athoiba mithung oikiba Dr. Okram Rudrababu Nahai Sahi Kudingi Jungi Anisuba Yumsakation Numita International Archives Day Thorum Asi Pangtokadabani Adubu Kudung Sadabukra Levina Maram Oirga College Sigi Anthropology Department Sinduna Ngasi Asi Pangtokpani Maruina International Archives Day Pangtokpagi Maramdi Aikogi Puwari Gi Maru Oiba Record Kaya Amadi Maru Oiba Polam Kayabu Tungi Mirol Gidamakta Mahandana Thamlamba Matautai Madugumba record sing amadi polam sing aduna aikoigi inat amadi satnabi kayabu manghandana thambada chauba mateng oigadoribani archives institution amasong organization haibadi museum gumba salai biriba singnasu archives ki maru oiba kaya adu miamda khanganabada awareness campaign gumba kaya pangthoktuna miamda khanganbasu mathau tai Madugisu mathakta exhibition amadi workshop kumba pangthoktuna archives ki polam sing utpagi kanabasu laigani hainasu phongdokhi Aikoina karigidamta ariba polam sing amasung document sing manghandana thamgadoribano haibagi matang dasu People's Museum Kaksingi Secretary Medinana wa ngangkhe Kaksingi Lomi Praja Sangi Thawai Oiriba Ithai Lokongi Horpham Oiba Palel Maruda Palel Maipogda Leiba Ithai Maru Dam Dagi Ising Porapham Oiriba Khongasi Sanglaba Sahi Kaya Yangshin Bidan Lakpa Sing Dagi Putharakpa Leibak na Khongsing Punjilakpa Amadi Lanai Mio Kiana Lana Lam Kopsilakpa Dagi Khongi Marilasi Nong Nonggi Asung Pixilaktuna Mutkivaya Bagi Pium the Lakpadagi Nasi Kaksingi Ithai Committee na Achotang Loduna JCB Nasingba Machine Amadi Machine Sangba Yadama Mafamda Committee Asigi members sing Sangduna Khong Tengtokpagi Tabak Haukre Nasi Khong
टेंफमदा पाउमिसिंग उनबा अमदा कमिटी असगी प्रेसिडेंट वाई अचौना फोंदोखिबदा इथै मरु खोंग असि लमदम असगी याम मरु ओइबा खोंग अमनि मसिना माइपौ पलेन कक्सिंग इरेंबन हवाइरौ मारेंबम सिंगवा मफम कयादा लौ सिंगु तौरिबा दा इसिंग पीबदा नतना हिरम कयादा इसिंग पीदना लाक्लिबनी मसिदगी थकनबा इसिंग फावबा सिनरिबनी अदुबु खोंग असि हौजिक सांगलबा मतम कया हन्ना येंसिनबिदबदगी फियम अदुकी मतिक सोकलै नाला मचा अमगा मानबगी फियम द लाक्लै मसिबु कन्ननबगीदमक्ता कमिटी असगी मेंबरसिंगना कुपना खनन नैदरबा मतुंगदा खोंग असि ngasi tengthokpagi thabak haujabani saksinjariba khongjang asida lamdam asige MLA nasu praja miyam gidama khanbiduna mateng pangbiu maroina hiram asida lenga ki mari leinaba loisangam oiriba minor irrigation department na matang matam sana paikhatham thokpa thabak sing paikhatpiu lomi singidamakta sangsilliba asida tawpham thokpa thodang amadi mateng pangbiu hainasu committee asigi maikeidagi loisang asigi puning singsinjari loinana lamdam असोंगी प्रजा मियामनसु मपुंग फाना वाकलगी पुंगनिंगी लौसिंगी अमदी पैसागी अंगम मतेंग पांगबिउ हाइना फोंदोखि निंगसिंगबियाई इथै मरु दाम असे इंकुमजा लिसिंगनिगा सुमना त्रांगमादा कक्सिंग द थोखिबा इसिंग इसाउ अदुदा फिबम थीना सोखिबदगी मतमदुगी MLA वाई सुरचंद्र अमसुंग कक्सिंग प्रजा मियाम गा मानदुना अमुक नहौन बनी अदुबु सांगलबा मतम कया असे मरी लेनबा अथॉरिटी सिंगना हन्ना येंसिनबिदबना हौजिकती तपना तपना फिबम सोक्सिलकले हौजिकसु लौखोंग इसिंग पिफमगी सटर अमा यादबना अवाब कया मायोकनदुना लैरि मदुदसु नतना खोंगी इसिंग पुफमगा सेंगमाई तुरेलगी इसिंग लाफमगा ताइनबा रिटर्निंग वाल अदसु मफम कया थोंगना लीक ओइदुना लौखोंग इसिंग पुबदा अचौबा अवाबम ओइरि अमरमदा खोंग असगी मपानदा लनाई मियोय कयाना लमलाना खोपसिलकपा दुकान ओकोन अमदी अतोप अतोपा स्ट्रक्चर कया साजिलकलिबा असि गिमायोक्ता डिमार्केशन तौबिदुना इविक्शन तौबिनबा मरी लेनबा लोइसंगदा प्रजा मियामना हाइजरबसु तौबिदना लैबना इथै खोंग असि नोमनोमगी असुम पिक्सिलक्तुना सही खरगी मतुंगददी मुटखिबा याबगी अकीबा अदुसु लैबनी हाइके Jawaharlal Nehru Institute of Medical Sciences JNIMS gasidagi academic activities jauna mahusagna thabak pangthokpa haukhre handak thokhiba ichauna maram oiraga June gi tang ani dagi matam kharagi oina lepkhiba JNIMS ki thabak thoram gasidagi amuk hanna service piba haukhibani emergency operation de tawdrabasu plant operation gi oina di matam khara sangkhigani hairi emergency laboratory service ki oina su thabak sathaba haure adubu routine laboratory service ki oina di matam khara sangkhigani hairi hojik phawgi oina ichaun maram orga JNIMS ki amangata gi report pikhalaktriba maramna mangta khiba electronic equipments documents amadi atai polam kaya gi apunba senfam kaya mangta kre haiba khangbangamdri JNIMS su ngasi dagi mahusagna thabak Pangthoknaba honabda Manipur Fire Service Department MSPDCL Minor Irrigation Water Resources Department amadi mari lenaba singna asoba thodang lauri ising suphang phangjeba khul amabu jal jeevan mission JJM gi makhada ising phanghanle hairiba ase angakpa mani loinana mairoi singi hak matuna senja thumja tawduna fan Thadokana Tamliba Sida Lengang Akanma Ming Sangbiu Haina Anal Naga Students Union Anal Lenral Tangpi Maha Eriana Lengaki Puning Sing Silakli Hiram Asiga Marilena Anal Naga Students Union Sindana Ngasi Manipur Press Club Ta Pangthokpa Pawim Pham Amada Union Asigi President Singul Larson Anal Hai Jal Jeevan Mission JJM Asi Khungangda Lairiba Imung Khuding Aphaba Thaknaba Ising Phanganabagi Pandamda Paikhatpa Thorang Amakakni Haiba Thorang Asigi Makhada Sandal District Manung Sana Leiba Lambung Khulda Sathariba Thorang Asi Imung Singda Ising Pangdana Hanagi Chief Minister and Biren Singhana Sangakre Imung Khudingda Isingsu Pangdana Matau Karamna Haiba Thorang Asi Sangakri Bano Haibagi Matangda PhD Sandilda RTI Thadana Information Lorugada Haiba Thorang Asigi Sada Marpudragan Toidi Tabak Loire Haina Palaki Loinana civil worksing de mapung phana loikre adubu imung khuding hairiba thorang asigi makhada pipe tingduna aphaba thaknaba ising phanganabagi thabakti sada marphuga nithoi mautraga marphudaga nithoi watli haina harakpadagi
marik chumba information sing adu PBU haina hairubada JJM gi dashboard ta sanglaga yengbiu haina PhD sandel gi maike gi thamlaki JJM gi dashboard ta sangduna yengruba matamda hairiba khul asida ising phangkhre haina thagat lamliba singda khulda leitaba imungi mioi sing yawba thengnare loinana imung amada mi mari leibada imung mari thokna thohanduna makhoi mari mak ising phangbagi data da thagat pa thengnare amadi imung chamaga nifu nipan gi manungda imung chamaga nifu mari di ising phangan khre hairiba thorang asi sada marphudaga taret ka dasmik kuntra loire haina thagat lambasu thengnare adu hairiba khul asidadi imung amatada ising phangba leitri hairi mahang makha ta aduna hai Sandel district leiba school humpuga mari gi manungda boys amadi girls hostel sagadaba school repairing amadi rejuvenation tawgadabagi fund thadoktuna tha humgi thadoktuna tha hum manungda sem saba loisilu haina high court of Manipur na yathang pikibagi matung hiram masida asigi mari lainana district asigi ZEO da satuna hanglubada Commissioner Education SSA dagi karigumba information amata pirak palaite haina thamlakpadagi makha tana mari lainaba singda matang hanglurubada Imphal gi Babupara leiba SSA head office ki accountant oina liba nupa amana school repairing amadi rejuvenation gi damak lupa lising kuntra amadi voice amadi girls hotel loina toilet sanabagi oina lupa lising tramanga peu natrabadi fund release tawroi haina harik padagi school kharagi oina sel piruba singi fund release tawrakre atopa walhoriba de hojik phawa fund release tawdana leibana sem sagatbagi thabak loisindana leiri hairi maram masina athubada phajinduna thamliba fund release tawbiu loisin kiba sel handok pikho amadi makha tarasu sel pibiganu loinana senja thumja gi thabak sathariba asida mari leinaba authority mahiroi sing amadi miyamgi khanbiduna miyeng sangbiu haina puning singsilakle नतर कमाई तबनो मसी अखोई स्कूल छात्र अमदी अखोई मयाम की दमक एज अ प्रेसिडेंट ऑफ अखोई की अनाल लेप्टापी महा एरिया ब्रांच अखोई की फोंदोक नोय तो फोंदोक सरी अदुगा थु मतमदा फंड रिलीज तौबियो हादना मीडिया की फोंदा अपील तौजनी इंडिया लंगांगना मैते एमदी कुकी अनि की मरकता मानदब येंगलिबा असि स्टेट असि असिदा लैबा लुसिंगबा MLA सिंगना तौफम थोकबा मथौ तरुक्तबा अमदी लिंगजेल मानदब ननि हाइना सायोन की असिस्टेंट सेक्रेटरी मैकम नानावना फोंद्रोगली वाफम सिंगसि सिंजमै सिंगाम खादा लैबा सायोन की अनिरक सुबा फाउंडेशन डे की थौरम गा मरि लेनना मांग फोंदोखिबनी सिज ब्लड सेंटर एंड ट्रांसफ्यूजन सर्विस Langol ga punna kusam naduna ima leba ki tamak haiba team da blood donation camp amaga loina pangthokhiba thoram aduda maikam nanauna makha tarduna haikibada ngarang litan pokpida thokhiba thodok aduda kuki khulai paiba uraba phawda karisu tawdaba haibasi maitai singda India lengakna tongan be miyeng ama yengle takmani masi punamak ase center da खक ताइसिनबा यारोय स्टेट असिबु लुसिंगलिबा सिंगना लिंगजेल मानदबा तफम थोकबा मथौ तरुक्तबा सिंग अदुना प्रजा सिंगना असिगुम मे प्रजा सिंगना असिगुम मियेंग असि यंगलकपनि हाइके अमदि सायोन हारिबा लुप असिना ngasi phawda awana tarba kaya amadi front line da leiramba kaya mateng pangba laikhrei makha tarakpada su miyam gi angam mateng pangkhigani haina su mahangna phongdokki कुकी दना तो वाला में हमारे ये मसी सिंह ऐसे कायम ना नो है करना कोई संदेह नहीं सुनाता है ना यार नहीं बात ऐसी कि लुसिंग में MLA सिंह ऐसे ना मकोई की तोबम फोको मथौ तो होता हुआ मकोई ने लिंगजेन माना ना थबक तो होता बस ना इधर आगों में ना सु पंजाब में आंदा मकोई की टाइप का कोई सु उड़ा का आंदा उही बने ना खल लगी कलवन Irabot Foundation Manipuri Kungma Laksuba Mapok Kumon get Thoram Pangtu Kibagalina Climate Action and Economic Regeneration through agricultural activities Haiba Hiram da Kanan Envagi Throm Amasungasi Manipur Press Club ki Lokta Hall Pangtu Kray
From Aduda, Department of Environment and Climate Change, Government of Manipur Director Tarangbam Brajakumar, Irabot Foundation Manipur President K.S. Gopen Luang Amadi, Department of Agriculture, Government of Manipur Nodal Officer K.S. Nimai Sana, Athobe Mithunglen, Singwaina Saruk Yakibagalena, Irabot Foundation Manipur President K.S. Gopen Luang na Pono Kivada, Manipur Sahi Mga Taramasida Climate Change Lakpadagi, Itatana, Ising South Talk Pada Natana. Ikang thokpa asina lamdam asida leiriba lomi singna wana thajaba problem kaya amangata thokpa se matokramna holakkiba climate change asi kangadage haibadu kupna khana nainabagi thoram amasu pangthokani loina lamdam asida matam ga chanaba kari mana masing thaduna sentok lambi sontraba lamdam asi karamna sentok lambi da purakadage haibatu akhang ahi kaya na lomi single khana nainagani masida natana handak marak khara asida maitai singna low wasat pada kuki singna lomi singda landrak pagi thabak sathari ba asi yamna laibak thibani amadi miyamu ngakpi senbina ba pusilakki ba masing yamla ba security force sing asina pothok lejadar ba lamdam asida leisinduna saba thakpa torakpana saba thakpa konada bagi awaba amasu mayok narakadra haibagi singna ba phawai haina su fongdorkli Rabi the Hariba compensation sing Kanan PB gave Sasan Mangi Singsina, Sigi Nanu Mangi Singsina, Sigi compensation Kadai. I took a 2024 compensation has booked that Siki won't be dana, Quiki cannot say Aduna compensation give Sanse 2024 2025 Sidadi, quite low again. Low Yaro the Borgana Sangamada, Amada, Lupalak, Amada Gitadana, in Dagomen, Masi, Choice 2024. India lengang kuki singbu khulai una sin aduna Manipur muthat na bahona re haina miyam na haina ribase ngarang thokiba sadu lampak litan pokpi gi thodong na hena mayek sengale haina United Committee pukhau making and dulai thabi gi gp na pen da phongrokli hiramasi ge mari lena ngasi Manipur Press Club ta pangthokiba pau infam amada committee asigi advisor Naurem Nageshwar Maitei na hai Nandamasi Tokliba Irang Asidagi Security Singna Buffett John Haina Maite Amadi Kuki Singna Kundariba Mapam Singi Marakta Tamjinduna Nakal Ani Sanghandana Tamlakli Tamliba Atingba Asidagi Ngasi Pawa Maitena Henjindana Lakli Adobu Yamna Laibak Tiba Ama Mamangaida Gilau Uduna Lakpa Loko and the Tabak Suba Sanglubada Laiba Buffer Zone Haina Security na Tamliba Adu Lansi Latuna Kuki Nupa Nupi Karana Naurina Kablakpada Amadi Nungna Tajilakpada Adu Makoi Sing Adugi Maninda Kuki Lahawa Sing Makuta Kulai Piper Singna Naklaga Landa Halakpani Todok Adugi Pau Tanak Padagi Miams Sanction Kivani Central Force Sing Sanction Lakpada Kulai Piper Kuki Lahawa Sing da Kakakiba Sing Makoigi Minmangda Uhoribani Maduda Mia Maduna Kudakta Coming Operation Tobu Asumna Kulai Parga Toina Sigumba Todok Sing Tolak Labadi Toning the Todok Tolak Payai Haina Hajabadagi Operation Satabaga Satabada Sankil Sankibada Sankida Nariba Kuki Kulai Piva Singadu Pabagi Mahuta Ising Taklaga Kumtarai Asigumba Central Force Gi Misang Mikai Naiba Hanadagisu Hauduna Lakba Adu Henamayak Shenglapagi Mamiama Mipum Kuding na Kangle Manipur Santi Tamsi Haiba Targa de Manipuri Governor na Singamadi Tamda Sapsava Mieng Sapmanava Mieng Amadi Amagi Makada Lebak Ngakpiu Maitena Sangluba Wargadi Karigumba Tabakaradi Lokalam Bayai Mi Ani Punavada Nakal Nama Kut Pulaga Tamlaga Amana Puhanba Manbagi Tong Asina Nomagi Miam Pen the Bahegalagli Pre Moment Yahalagani Haina Lautok Pada Kuki Singna Tinglak Pada Free Movement Yahan Kidaba Haiba Asi Malemgi Mamangda India Si Yam Ikai Ningaini Lamin Tumin Basing Matakta Yadi Haibama Kang Lagadi Makoi Makata and Travloy Yai Kangmana Nomagi Hengalakmani Maramasina Manipuri Governor Matamsana Law and Order Si Sapsana Daita Loduna Lodaba Targadi Toning the Todok Sing Toloi Hanga Late Lomi Singna Power but Tamoi Sokpa Sing Asi Governor Security Advisor Amadi losing the Singi Tamoi the Power Ningi Toriba Tong Asina Miam Sing Pen the Bana Helaglabadi Kuki Sing Singbu Kulai Waina Sinraga Manipur Mutanava India Langang the Silly Habigi Tong Asi Satragliba Tong Sing Asina Hen Henamayak Singalakle Masi Makata and Towiganu
leitan pokpi gi longwi singna makhatana sangbada awaba khudong thiba si amuk hanna nanghandana ba pakhet phum thokpa thabak sing pakhet piu haina phongdokki ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯝꯄꯣꯛꯄꯤꯒꯤ ꯂꯧꯐꯝꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯗꯅꯕ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯆꯧꯕ ꯗꯥꯏꯇꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ Barak Valley Meitei Convention ki member kuntra thamna saba anoba thausil kanglup ama Lairembi Induprabha Complex Binakandi Part 2 Lakhipur Kasar da ngasi Juntrangma da ngarang Juntrangma da miyam gi oba mifam ama pangthoktuna hanagi body dissolve toroba matung semkhri thromadu da Yumnam Mani Ngangom Basanta Kumar Ingudam Binod Konjengbam Ongbi Aruna Devi Sinam Ibusa Nasingba Mio Singna President member Singwena Dice Famki Nauna Semlaba Loop Asigi Joint Secretary Laisom Berlana Maite Koigi Laiba Loop Punamagna Nuxi Chanana Sanminaduna Kalagum Loop Amana Pangtokpa Tabak Thromda Ekoigi Laiba Loop Kuding Magna Saru Yaminaduna Yaipava Samaz Ama Semla Saina Apil Turkey Nauna Semlaba Tausil Kanglup Asigi Pam Sindokar Singdi President da Tarangbam Nogendra Vice President Ani Yumnam Manikanta Atokpam Brozen General Secretary da Maitan Kaisangbam Surjit Joint Secretary Ani Laisom Berlan Amadi Ilangbam Sunil Organizing Secretary Toksom Suren Organizing Secretary Sports Jengkhom Mangal Sana Information and Public Secretary Maitan Kaisangbam Bupen Amasung Treasurer Akom Brahmjit Yauna member Kuntaruk Amasu Khanki Loinana advisor da member Nipan Amagasu Khanki Uttar Pradesh ki district Tramari da akan banori luksit amasung Praja Taba ki thodokta yam drabra miyoi kun manga siri madugi manungda nupi Nipan amadi angang taret yauri soklama maham sing yengsinaba amadi awaba tarba imung singda mateng pananaba Uttar Pradesh Chief Minister Yogi Adityanath na madi lenaba singda khangan khrei Thodok sing adu da solab sing ngasing khangdok na basu khangan ki lanthum mahan tarang sing gi manu da compensation sing atuba matam da piragani hai ki ka hena solab miyoi sing ayamana Nomagi Tabak Suraga Hingba Singni Pragyas Amasung Jaunpur District Aniasi Khwaiding and Soki District Anisida Mui Mari Siki Pragyas Gi Sonvarsha Halabol Kunganga Imung Amagi Mui Mari Siki Makoina Tumling the Brajatasi Lakibani Hairi Musing Adu Di Virendra Banvasi Sai Kuntra Manga Maki Nupi Parvati Sai Kuntra Nitoi Makoi Gang or Masanupi Sing Radha Amasung Krishna Anini Jaunpur gi Kasidaspur Khungangdana Angang Humseki Ans Yadav Chaitrani Thoi Maki Marau Nupi Ansu Asu Amadi Makogi Marup Ayusni Makoi Ahum Haino Helingai da Brajatar Kivani Karanwa Khungangdasu Sahi Kunganipan Suraba Brajesh Rajbar Kawami Maseki Mahak Labukta Walking Salingaida Brajata Kivani Hairi Gorakhpur District ki Bhar Pati Khungangda Chahi Ani Angang Khusbu Siki Siarampur Khungangdana Madhuri Kanojia Sai Kuntra Manga na Yumthakta Pawa Pi Lausin Langaida Brajatakna Siki Hairi Hauzik Arubada Moroi Paon Pizari Kungamari Suba the Great June Uprising Unity Day 2025 from the Lebak Miam Kudingna Sintha Lepi Duna Saru Yabinaba Observation Committee Mike the Pongdrokli International Archives Day Thorum Pangtokri Ising Supang Pangdaba Pulamabu Jal Jivan Mission Gimakada Ising Pangale Haribasi Angakop Amani Haina Anal Nagai Students Union Gimakedi Pongtrokli Loinana Uttar Pradesh ki District Marida Akan Banonung Sid Amadi Brajatabagi Thodokta Miyoi Kungamari Sire
ngasi gidi mes paudam sandok chaba matang se lojeri miamu mukana khurumjari